ngasisu mayamgidamagta hoi entertainment YouTube channel na anauba asengma thokiba wari ama puduna lakjari wari asi tahanjaba matamda soikhilan ke bayawrbasu tabiribasingna ngakpiu haiba wafam asi thamjaraga wari asi haujarage wari asi 7 June 2023 da thokiba thodok amani Maharashtra gi Thane gi manung channel leiba Gita Akashdeep ki 704 flat asida thokibani yamna namthiba hainadaba manam ama hariba flat asidagi namlammi hariba manam asi khangma ngamdabadagi yumthangnaba miyoina police da pau hairami police na hariba yum asida laktuna yengoba matamda yamna angakpa thodok ama oiramki madudi yum madugi manungda nupi amagi kakthalaba hakchang leiramba thengnaki hariba asi hakchang kharana baltinda yi mayamga yaurami aduga hakchang kharana cooker da haptuna maithakda thangalami hariba adu police na ubada police angakpa ama oiramki makhoi mafamda thengnariba asi makhoi oinadi ahanba amadi yamna kiningai oiba amani hariba thodok adu thokpadagi yumthangnana leiramliba miyamsu angakpa amadi akiba phauramki hariba thodok asi karamba minungsi yaudaba miyoina tawribano haiba wahang kaya ama hangnaramki aduga haliba mi aduna kari maramgi tabak asuk minungsi leitana halibano haiba asini hariba asi mayam puna tamina duna nupi asibu kanana kari maramgi tamak tamthina halibano haiba asi khangminasi wari asi gi horakpamdi living relationship tagini chahi 16 surabi Saraswati aduga chahi 53 suraba Manoska makoi ani punna living relation da lerammi Saraswati asi angang oiringedigi makogi manaw nupi singa orphan home da leirakpani Saraswati na chahi 19 surakpadagi orphan home thadoktuna mahaki yamna lapna thoknaba mari mata amagi yumda leramki aduga mahangna SSC exam thabada yauroktabadagi makhatana lairik tamlamkide aduga Manos lairik laisu haiba miyoi amani mahakini haibada kana amsu leiramkide mahaksu orphan home dagi chawrokhibani mahakna tukan amada yauduna hingnabagi amadi lairik tamnabagi hotnaduna lakhibani mahakisu khara lamna thoknaba mari mata ama leirami haiba asi Thane da leibani hariba thodok asi thoktringagi chahi 15 gi mamangda Manosna yauriba tukan aduda Saraswati ga thengnakhibani hariba matam aduda Manosdi tukan aduda thabak tawribani makhoi anina wari khara sanabadagi Saraswati na khanglamki adudi Manos asisu mahakkumna kanasu leijidraba orphan home dagi chawrakpani haiba hariba wari asi khangbadagi makhoi anigi mafamda wakhal hena chanaba karigumba ihul ama phaunaramki asumna Manosna Saraswati bu dukan aduda sales girl oina thabak hapiramki upai leitraba Saraswati gi thabak adu hapibada mahaksu aduki matik haraujaramki aduga makhatana Saraswati gi awaba kayadasu Manosna mating panglamki Manosna mahaki damakta hiram khudimakta magi damak lepiba aduna Saraswati nasu Manos bu hena thajaba nungsijaba nungaiba ama oirami asumna Saraswati na maga chahi kun hena khenarabasu Manuska puna leiminaba pamlamki adugi matungda makhoi ani Miranagarda laktuna Gita Agasta renta lerambani makhoina leiriba yum adugi yumthangnaba singasu wari watai kaya sanaramde kaya tinaramde maram asina makhoi anigi matangda ka henma wari khanglamde adubu makhoi anigi wari sanabagi moong adudadi makhoi ani asi matai manaw malamki asumna makhoi ani punna leminarakhi thodok tholiba June gi tang 8 numit asida yumthangnaba mina police ta pau pibadagi police laktuna doorbell namduna thong hangnaba hairami ngahak leira matung Manos thoraktuna thong adu hanglamki Manosna police oiramba aduda pakhatuna chen gi tawrami adubu police na mabu phajilamki police na wahang pahung tawbadasu Manos ki maithongda akiba mi ama halabasu madugi karisu ningamdaba leiramkide Manosna police ta wari pumba leiramki Manos amadi Saraswati makhoi ani hariba mafam asida leirakpa asi chahi phana yamle aduga Saraswati ga thengnaba matamda Saraswati asi SSC gi exam thanaba tawrami aduda aina su mahakpu mes takpirakhibani aduga police na yum aduda thiba matamdasu whiteboard ama phanglamki whiteboard aduda maths ki answer kharasu irami Manosna makhatana hai
Saraswati asi aigidi ichanupigumani aina mabu hatpa nate. Saraswatina masa mathanda hu jaraga sijabani. Jungi tang marida Manoj na yumda halakpa matamda Saraswati hu jaduna masin paldigi kongol thoktuna leiramba adu Manoj na thengnaki. Hariba matam aduda Saraswati asi sirabani. Adubu hariba misi asi police na khanglaklabadi aina hatpani hairakani khanbadagi aina mahaki masa adu matat kaya thona kakthalaga hunthoknaba tawkhibani. Asomdana makoi manaun pisingna mase sibagi pauk tabada police ta laktuna matau karamna siribano haina hanglamki. Police na manaun pisingda Manoj asi kanano haina hangma matamda Manoj amadi Saraswati asi matai manauni hairamki. Makoi anina chahi nipan muki mamangda laisang amada luhongkibani. Adugi matung makoi ani ingna chikna nungaina leramki. Adubu makoi anina luhongkiba adugi matangda mi ataida kaya hairamde. Maramdi makoi anigi chahi asi kun hena khetnaribani. Maram asina ayama matamda Manoj asi Saraswatigi maamani hairami. Police na wari pumba khanglaba matungda Manoj da makhata na wahang pahong tawrami. Matam aduda Manoj na hai hoi aikoi ani luhongnaba matung nungaina leiba haurabani. Adubu Saraswati na mabu aina minambire haina magi wakhalda khalamki. Adubu aidi manataba atopa kana amatasu nungsinaba leite. Maram asina aikoi anigi marakta toina khatnaba haurakki. Aduga thodok thokliba numit asidasu aikoi ani khanaki. Aina maga manaba tanbadagi ai yumdagi mapanda thoraklamki. Aduga aina yumda halakpa matamda Saraswati na masa mathanda siduna leramba adu thengnakibani. Saraswati na siduna leramba adu ubada Manoj na pakatpa phauramki. Hairiba misi asi Manoj ki mathakta tarakpa tare haiduna asiba hakchang asi kana khangandana tumina mahan kinaba tawrambani. Hakchang asi lotnaba hotnabada hakchang ama oina puthokhtuna thokpa yadabanina u kaknaba mechinna Saraswati gi hakchangbu makak kaya thokna kakthakibani. Aduga aremba khara aduna kukarda thongduna huida bijakhibani. Asumna asengba karino khanglakpada police na court puthoklammi. Manoj ki lawyer na Manoj asi mayamga mimanadraba kokki laina leiba miyoini mabu laingnabagi damak bail thadoknaba hairammi. Manoj ki lawyer ki wa adu just na tabiduna police ta order ama tawrami. Manoj bu psychometric test tawnaba adu oirabadi mahak miyamga mimanadaba miyoini haiba asi kayam chumba wafamno haiba asi test tawraga khangmangamgadawribani. JJ Hospital da test tawrami adugi result adu piraklamki. Aduda Manoj asi mahagi hakchang karisu asoiba leite mahak normal oi hairamki. Aduga police na Manoj ki yumdagi nungthang u kaknaba electric machine hakchang khara kukar manungda yauduna leramba. Aduga patil anida kakthalaba hakchang I ngakta ngairaba anisu phangkirami. Aduga chamas chakchangda Saraswati ki sam aduga manam namthiba adubu koknaba thau amasu phangkiba lerabani. Mafam aduda phangkriba chenso aduna case aduda yamna chawna mateng oiki. Hariba chenso asi Kritika Enterprise ki mapuna police da hairami. Numit kharanigi mamangda Manoj na magi tukanda chenso lainaba hangba laklamki. Aduda tukan mapuduna Manoj da kari thabak tawge haina hangbada karisu khumlamdana chatkirami. Tukan mapuna haibagi matong ina police na Manoj da makhata na wahang pahong tawbada Manoj na asengwa pumba hairamki. Manoj na harakpa wa adu tabada angakpa ama oinaramki. Saraswati na Manoj da khambal chawba oiramdre. Manoj na Saraswati bu khambal chawba oiramme. Manoj na magi nupi Saraswati da atopa nupa amaga aronba mari leinai haina maran chirami. Asengma karino khangdana Manoj ki khambal chawba aduna Saraswati hanabagi chawraba maram ama oiramki. Chahida yengnarurabadi yamna khetnaribani. Chahi kun hena khetnaba haiba asi Manoj na wakhal tagadaba adu mahakna khambal chawba magi nupi bu thajadaba aduna maram oiraga Saraswati bu hatkibani. Manoj na magi nupi da thajaba thamdabadagi magi nupi bu hanaba plan tawba haurakibani. Aduga police na Manoj ki browser history yenguba matamda mi amabu matau karamna hatkani. Aduga mi adu siraba matungda mi amagi hakchang adubu numit kayani leiraga pumthagani haibadi mi ama matau karamna hatlaga manghangadagi haiba asi Manoj ki browser history da phangmangamlamki. Aduga hakchangi kari karamba mafamda kaklagadi yamna laina makak kaya thokna kakpa yagadagi haibana chingba thirambagi history adu leiramki. Asumna Manoj na mi ama hatpada changadaba khulai mayam adu leikibani.
हाइरिबा पोलमसिंग अदुदी लुपा लिसिंग अमा पीबा टाइल्स काकनबा मेचिन अमा लिसिंग मरी पीबा 200 वोल्ट्स इलेक्ट्रिक चेनसो अमा अदुगा लौद कापनबा नापी हिदाक अदु खक नतना मनम नमथीबा हानबा थाव बोतल मंगासु लेरमखी अदुगी मतुंगदा तंजा चाबा मतम अमा ngairakhibani Saraswatina sikhiba numit asida Manoj ka khanarami asigi numit asida Manojna Saraswati da napi hidak adu sangomda hapchinduna pithaklamki hidak adu thakpadagi Saraswatina onna changna khangduna leiba adu mathanda sijarasanu haina thadoklamlaga Manojna yum adugi mapanda chatkhibani Manojna pungkhai amamuk leiraga yum aduda amuk lakpa matamda Saraswati gi chimpaldagi kongol angoba thoktuna sirega leiramki Manojna sor holibra haini yenglamki Saraswatina siramba aduda Manojna u kangnaba electric ki horaina makak kun thoktuna kakathalamki kakathalaba hakchang adudagi tholakpa I mayam adu ubada Manojna paltin manungda hablamki haibadi I adu paltin manungda tajanaba adubu haujiksu Manojki wakhal asi mioiba amagi wakhaldagi helamki adugi makhatana hakchang adubu amuka hena kupna kakathlaga kukarda hablamki Hakchang khargi sadong adubu phulamki aduga sadong kharana gas ki mathakta yairami adugi matungda sadong adubu hui singda pijarami Police na Kritika Enterprises ki mapu adugi warol singi matung ina magi tukandagi napi hidak electric horai tiles kanaba mechil laibagi warol adusu kota putholamki aduga Manoj ki mathakta kona 302 gi manungda mihatpa ama oina jail da thajanki Hojiksu hairiba case asi makhatana tauri Manoj ki lawyer na hairiba case asibu anauba mayolda puroknaba honaba leptre Manoj ki lawyer na asomna hai Manoj asi 2008 ta SIB test su tawkhiba leirabani adugi matungda Saraswati ga mari amata thongkiba leiti haiki mihatpa Manoj bu jail dagi thadoknaba honabada mahakki lawyer na makhong mari samnadaba wari kaya court pukhatpa laikhrabani Police na Manoj ki mathakta lising amaga chani henba lamaida charge aduga mioi humpu hena witness oina court puthoki aduga hojiksu police ki mafamdadi Saraswati gi misi asi chapchaba jerak phangangani haina thajaba piri asigumlaba tabada yamna ngakpa thohaningdaba thodok asi tabada ngakpani mioi amagi leijaba pumba kathoktuna nungsiba amagi damak punsi chuppa laiminanabagi wakhal tawrubada madubu karisu leitana lauba amadi mioi amagi punsibu hekta hatpa haibasi tabada akiba amadi phawhalli hairiba thodok asi aikhoidasu thoktaba oisinu aduga Saraswati gi mihatpa adubusu chapchaba cherak phangba oirasunu masini ngasigi asingba thokiba thodok amagi wari asi tahanjaba matamda soikhilan kiba yaurabasu tabiriba singna ngakpiu aduga channel asibu support tawbiduna like share amadi subscribe tawba kaubiganu